ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯃꯨꯛ ꯇꯧꯒꯗꯣꯏꯁꯤꯅ array manipulationꯒꯤ ꯑꯩꯈꯣꯏ insertion ꯇꯧꯈ꯭ꯔꯦ ꯍꯧꯖꯤꯛ deletion ꯇꯧꯁꯤ insertionꯗꯅ ꯃꯥꯒꯤ position ꯑꯃ ꯗꯔꯀꯥꯔ ꯂꯩꯕ deletionꯗꯅ ꯃꯥꯒꯤ ꯃꯨꯊꯠꯀꯗꯕ element ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯈꯪꯕ ꯗꯔꯀꯥꯔ ꯂꯩꯕꯀꯣ ꯑꯗꯨꯒꯤ arrayꯁꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ positionꯗꯒꯤ ꯃꯨꯊꯠꯈꯤꯕ ꯃꯇꯝꯗ ꯍꯥꯡꯍꯧꯔꯒ ꯂꯩꯍꯧꯅꯦꯕ ꯑꯗꯨꯒꯤ ꯍꯥꯡꯍꯧꯔꯒ ꯂꯩꯍꯧꯕ ꯄꯣꯠꯁꯦ ꯑꯗꯨꯒꯤ management ꯑꯃ ꯆꯪꯉꯦꯕꯀꯣ ꯑꯗꯨꯒꯤ ꯀꯃꯥꯏꯅ arrangement ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯣ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯦꯛꯖꯥꯝꯄꯜꯁꯤ ꯂꯧꯔꯒ ꯌꯦꯡꯁꯤ ꯁꯤꯗꯩꯗ ꯑꯅꯤꯁꯨꯕ ꯄꯣꯖꯤꯁꯟꯗ ꯂꯩꯕ 22ꯁꯦ ꯑꯩꯈꯣꯏ ꯗꯤꯂꯤꯠ ꯇꯧꯕ ꯄꯥꯝꯃꯦꯕꯀꯣ ꯁꯤ ꯗꯤꯂꯤꯠ ꯇꯧꯒꯦ ꯍꯥꯏꯇꯥꯔꯗꯤ 22ꯒꯤ ꯔꯦꯠꯅ ꯍꯥꯏꯂꯥꯏꯠ ꯇꯧꯔꯤꯕꯁꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯤ ꯗꯤꯂꯤꯠ ꯇꯧꯈꯤꯕ ꯃꯇꯝꯗ ꯍꯥꯡꯍꯧꯅꯤ ꯅꯠꯇ꯭ꯔꯥ ꯁꯤ ꯍꯥꯡꯍꯧꯔꯤꯕ ꯄꯣꯠꯁꯦ ꯁꯤꯒꯤ ꯃꯥꯒꯤ ꯊꯪꯅꯕ element-ꯁꯤꯡꯁꯤꯅ ꯁꯤꯗꯩꯗ towards left ꯂꯣꯝꯗ ꯆꯪꯁꯤꯜꯂꯒ ꯃꯥꯒꯤ ꯑꯍꯥꯡꯕꯁꯦ occupy ꯇꯧꯁꯟꯒꯅꯦꯕꯀꯣ 33ꯁꯤꯅ 22ꯒꯤ ꯑꯍꯥꯡꯕꯁꯦ ꯃꯦꯟꯁꯤꯟꯈꯤꯅꯤ ꯑꯗꯨꯒ 33ꯒꯤ ꯑꯍꯥꯡꯕꯁꯤꯅ 43ꯒꯤ 44ꯒꯤ ꯁꯤꯅ ꯑꯃꯨꯛ ꯃꯦꯟꯁꯤꯜꯂꯛꯀꯅꯦꯕꯀꯣ 44ꯒꯤ ꯑꯍꯥꯡꯕꯁꯤꯅ 55 ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯦꯟꯁꯤꯜꯂꯛꯀꯅꯦꯕꯀꯣ ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯥꯏꯈꯤꯕꯅꯤꯀꯣ ꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗꯤ ꯑꯩꯅ ꯏꯕꯗ ꯄ꯭ꯔꯤꯟꯇꯤꯡ ꯃꯤꯁꯇꯦꯛ ꯊꯣꯛꯄ ꯌꯥꯏ ꯑꯃ ꯇꯧꯕ ꯌꯥꯏ ꯔꯟ ꯇꯧꯔꯒ ꯌꯦꯡꯉꯦ ꯀꯣ ꯌꯥꯝ ꯃꯔꯨ ꯑꯣꯏꯁꯦ ꯑꯩꯅ ꯀꯣꯄꯤ ꯇꯧꯒꯗꯕꯗꯤ ꯔꯟ ꯇꯧꯕꯒꯤ ꯄꯣꯠꯇꯣ ꯑꯗꯨꯝ ꯌꯦꯡꯉ ꯃꯨꯟꯅ ꯑꯗꯨꯒ ꯌꯦꯡꯉꯒ ꯇꯧꯁꯤ ꯑꯦꯟꯇꯔ array size ꯑꯃ ꯆꯪꯉꯣ ꯍꯥꯏꯔꯦ 5 ꯑꯅꯤ 5 ꯑꯗꯩꯗꯤ ꯑꯦꯟꯇꯔꯗ array size ꯑꯅꯤ ꯍꯟꯖꯤꯜꯂꯤꯁꯦ ꯏꯕꯗ ꯑꯗꯨꯝ ꯁꯣꯏꯔꯤꯁꯦ ꯑꯗꯩꯗꯤ element ꯆꯪꯉꯣ ꯍꯥꯏꯔꯦ 5 ꯆꯪꯉꯅꯤ 10 20 30 40 50 ꯅ ꯆꯪꯉꯦꯕꯀꯣ ꯑꯗꯨ ꯆꯪꯉꯒ ꯑꯩꯈꯣꯏꯅ ꯃꯨꯊꯠꯀꯗꯕ ꯄꯣꯖꯤꯁꯟꯗ ꯀꯔꯝꯕꯅꯣ ꯍꯥꯏꯔꯦ ꯑꯅꯤꯁꯨꯕ 20ꯁꯦ ꯃꯨꯊꯠꯇꯣꯏꯅꯦꯕꯀꯣ ꯑꯗꯩ ꯁꯨꯃꯥꯏꯅ 20 ꯂꯩꯔꯝꯕ 30 ꯂꯩꯔꯝꯕ 40 ꯂꯩꯔꯝꯕ 20 ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯀꯗꯕꯀꯣ ꯁꯤ ꯔꯟ ꯇꯧꯔ ꯌꯦꯡꯉꯁꯤꯀꯣ ꯔꯟ ꯇꯧꯔꯒ ꯌꯦꯡꯉꯁꯤ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯀꯃꯦꯟ ꯂꯥꯏꯟꯁꯤꯗ ꯀꯔꯤꯅ ꯏꯔꯝꯃꯦ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯀꯩꯗꯧꯅꯕ ꯗꯤꯂꯤꯠ ꯑꯦꯟ element ꯑꯃ ꯗꯤꯂꯤꯠ ꯇꯧꯅꯕ ꯀꯥꯏꯗꯒꯤ array specified position arrayꯒꯤ specified position ꯑꯃꯗꯒꯤ ꯗꯤꯂꯤꯠ ꯇꯧꯅꯕ ꯑꯗꯨ array ꯂꯥꯎꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯅ ꯁꯤꯁꯦ ꯌꯥꯎꯗꯕꯤꯗ ꯁꯨꯃꯥꯏꯅ ꯏꯔꯝꯃꯦ ꯑꯩꯅ arrayꯁꯤ ꯁꯨꯃꯥꯏꯅ ꯂꯥꯎꯗꯕꯤꯗ ꯀꯃꯥꯏꯅ ꯏꯕ ꯌꯥꯏ ꯍꯥꯏꯇꯥꯔꯗꯤ ꯁꯨꯃꯥꯏꯅ integer array max ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯀꯩꯅ maxꯁꯦ ꯑꯥꯗ ꯂꯥꯎꯊꯣꯛꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏꯅ ꯂꯥꯎꯔꯣꯏ ꯑꯩꯈꯣꯏ ꯁꯤ ꯁꯤꯖꯤꯟꯅꯔꯣꯏ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯏꯔꯁꯨ ꯌꯥꯏꯑꯕꯀꯣ ꯁꯤ ꯆꯞ ꯃꯥꯟꯅꯩꯕꯀꯣ ꯑꯩꯅ ꯑꯗꯨꯝ ꯇꯧꯔꯒ ꯌꯦꯡꯁꯤ ꯆꯞ ꯃꯥꯟꯅꯕ ꯃꯥꯟꯅꯗꯕ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯑꯅꯧꯕꯁꯦ ꯑꯃꯨꯛ ꯅꯣꯏꯗꯁꯨ ꯈꯪꯍꯧꯅꯕ ꯃꯥ ꯁꯤꯖꯤꯟꯅꯒꯗꯕ ꯚꯦꯔꯤꯑꯦꯕꯜ ꯈꯔ ꯂꯥꯎꯔꯦꯀꯣ iꯅꯦ sizeꯅꯦ forceꯅꯦ ꯍꯥꯏꯕ ꯑꯃ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯅ input ꯆꯪꯍꯜꯂꯛꯑꯕꯗꯤ ꯁꯤ ꯑꯔꯥꯏꯕ ꯉꯥꯛꯇꯅꯤꯀꯣ ꯁꯤꯗꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯅꯪꯒꯤ arrayꯒꯤ sizeꯇ ꯆꯪꯉꯣ ꯍꯥꯏꯔꯦ ꯑꯗꯩ arrayꯒꯤ sizeꯇꯣ size ꯍꯥꯏꯁꯤꯗ ꯁ꯭ꯇꯣꯔ ꯇꯧꯔꯣꯅ ꯁꯤꯗ ꯍꯥꯏꯔꯦ scanf ꯁꯤꯖꯤꯟꯅꯔꯒ ꯑꯗꯨꯒ ꯊꯝꯐꯝ ꯑꯃ initialize ꯇꯧꯕ ꯑꯃ ꯀꯣ ꯑꯗꯨꯗ ꯁꯤꯗ ꯊꯝꯍꯧꯔꯦ ꯁꯤ for loop ꯑꯃ ꯁꯤꯖꯤꯟꯅꯀꯥꯟꯗ sizeꯅ ꯍꯣꯔꯦꯟ iꯒ ꯀꯝꯄꯦꯌꯔ ꯇꯧꯔꯒ ꯍꯣꯔꯦꯟ ꯅꯪ array size 5ꯅꯦ ꯍꯥꯏꯇꯥꯔꯗꯤ ꯅꯪ ꯁꯤ 5 ꯅꯠꯇ꯭ꯔꯥ 5ꯒ iꯒ i 0ꯗꯒꯤꯅ ꯁꯨꯝ ꯇꯧꯔꯒ ꯍꯣꯔꯦꯟ 5 ꯇꯤꯟꯁꯤꯟꯕꯒꯤ ꯄꯣꯠꯇꯣ ꯑꯗꯨꯁꯨ ꯂꯩꯔꯅꯤꯀꯣ ꯁꯤꯃ ꯈꯪꯉꯅꯤ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁꯤꯐꯛꯇꯤ ꯑꯩ ꯑꯗꯨꯝ ꯈꯪꯒꯗ꯭ꯔꯥ ꯅꯁꯥꯗ ꯀꯌꯥꯝ ꯀꯟꯅ ꯍꯥꯏꯗ꯭ꯔꯕꯅꯤꯀꯣ ꯍꯥꯟꯅ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯄꯣꯠꯇꯣ ꯉꯥꯛꯇꯅꯤ ꯑꯗꯨꯀꯥꯟꯗ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯗꯤꯂꯤꯠ ꯇꯧꯒꯗꯕ ꯄꯣꯖꯤꯁꯟꯗꯣ ꯑꯗꯨꯗꯣ ꯑꯃꯨꯛ input ꯇꯧꯕꯒꯤ ꯑꯃ ꯍꯥꯏꯔꯦ ꯅꯪꯅ ꯀꯔꯝꯕ ꯄꯣꯖꯤꯁꯟꯅꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯑꯗꯨꯒꯤ ꯄꯣꯖꯤꯁꯟ ꯑꯃ ꯁꯤꯗꯩꯗ ꯁ꯭ꯇꯣꯔ ꯇꯧꯔꯅꯤ ꯄꯣꯖꯤꯁꯟ ꯍꯥꯏꯔ ꯄꯣꯖꯤꯁꯟ ꯑꯃ ꯄꯤꯔꯛꯄꯗꯣ ꯑꯗꯨꯗꯣ ꯁ꯭ꯇꯣꯔ ꯇꯧꯔꯅꯤ ꯏꯆꯝ ꯆꯝꯃꯤꯀꯣ ꯑꯗꯩ ꯁꯤꯗ ꯁꯤꯖꯤꯟꯅꯩꯁꯦ ꯑꯃꯨꯛ ꯁꯤꯗ ꯅꯪꯅ ꯆꯪꯉꯛꯏꯕ ꯄꯣꯖꯤꯁꯟꯗꯣ ꯂꯥꯟ ꯇꯥꯔꯒꯗꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏ if condition ꯑꯃ ꯁꯤꯖꯤꯟꯅꯩꯌꯦꯕꯀꯣ ꯁꯤ logical
constant order sisinare si logical order sina si condition no 1 oraba sina 1 oraba animak chumta ga di si condition pang to ka do 0 changen kala 0 chamu tamda si condition ji lal na ta si lal 0 ka size ti na 5 pirin kala si lal na ni 0 ga di 0 ta ni si condition lal ni si kita rồi ko तो else की पार्ट से करी if की पार्ट से ला लगा दी सी सर्विस में पंख हो रही है तो else की पार्ट लाने else की पार्ट लागा ना कमाई तो ये फॉलो हम से ना करना आज ये जा post -1 हफ्ते ले post -1 post से कोई ना पोजीशन तो मजा है क्या ने कोई ना अन्य शुभ पोजीशन में तो पाम में कमा दे जी 2 -1 आज हफ्ते ले जी 1 आज 1 दे हो रही है जी size I का size का हम कंपेयर तो हम जा रहा है size -1 size ये कोई क्या ना 5 में चंगे का लो -1 है 4 I क्या ना जैसे 1 जो 4 का दी इसका नहीं चुम है क्यों तेरा मनी उसका ना एरे जी नम थोनी I जी क्या ना जी I जी 1 ना था एरे 1 ना था 1 ना ना 1 plus 1 is 2 the area 2 the level the 1 after like mana si condition ja chumi ko si loop che pang so ni aduga loi ha kan la else ki part se thola kan size and la ja ada size decrease to la me aduga print out to re no area je print out tong no bi dong ta ko follow si na kan la no to anh tao cái gì mà anh tao cái gì nữa chỉ mà sẽ ta cái size sang ngoài đó có phát sang gì xí phát sang cái aluga element sang ngoài đó cái sang sẽ lấy gì con xí mình sang này có cái sẽ lấy tiền đi sang cái gì nữa phát sẽ lại anh tao nằm mà kama position na betul paham ani so position dia betul paham ani so 2 position andakan mutat kadi third layer 32 si 33 45 si ada si lo kata lah ando amma mu ko zero ki ani nammi ba tawri budi ko else part chal laga ne si condition se masi condition ja la laga so ni parts ne ba ji pang thoi da da if ki part jam so ma le yin jam if ki part chu man ba ji size ja ni part pi chalo ha ji chang wa ha ta tập vào này phải là 6 giao tập mà phải lên anh giao tập có thay đổi tần này cái này anh để lên hoàn đây là phải cái mảng này rồi anh tất phải tàu hoàn đây phải cái mảng này rồi trong hoàn hai là thứ gì mà cái condition ra check tawga sumta ga di sang ben ba khali to oli ja ida file open position do 6 sang la yen kan da di 6 ga 0 ga si condition dum la la si ga size ka si ma chum ma di 0 ga 1 ga di 1 tai condition si 1 ota ga di si manu condition ja so मैं 1 है 0 का 1 no 0 or 1 दे 1 ना तो my or के logical or के my के truth table ला कोई ना हो तो ना चिकन चुम्बन ना सी if की part से पंख को बने को यार ताने से वो delete की से वो मैं ताने delete की वैसे वो तो ये जगह